Argentina hek panbaga miyamgi wakalda soidana uramgani Diego Maradona, Lionel Messi amati football kaidubagisu kaloi doribanu. Argentina haiba laibak asi World Cup history da yamna mai pakpa laibak amani haibi hai. 1978 da 1986 da amadi chahi contract daruki matungda handakta 2022 da World Cup trophy asi lauki. Masigi su matakta ahumrak World Cup runner-up su Tourakhre. Delhi Dose Manipur na mayambu ahanmamakta taramnok chari ngasi nungsijarba viewersingi dhamakta uduna laksariba video asidi Messi ki after World Cup ki warini. Hairiba video asi nungsijarba viewersingna commenter request tawjarakpa adugi matungina putoksaba video ni. Video asigi aroiba sarukta mayamda wahang ama hangjagani achumba Paokhum pibiduna giveaway asigi mapu oibiyu. Messi ki sanglaba chahi tarak ki football ki career ki matungda masigi mamal yamlo World Cup trophy asi lawba ngamki amadi mahakki amadi Argentina ki manglan mangphaunaki. Final match aduda Argentina na France pu 4-2 ki penalty shootout mighty bapiki. France ki Kylian Mbappe ki hat-trick nasu World Cup title defend tawa ngamkiti. Chahi kungi matungda FIFA World Cup trophy asi South America da amuk halaki. Brazil na 2002 da World Cup trophy laukiba adugi matungdagi trophy asi Europe to lerkibani. Messi na tournament ki best player taduna Golden Ball award fangki. World Cup history da Messi na ihan hanbo oina knockout game kudingda goal chanma ngamba player ama oiki. World Cup tournament loirakpada Messi na Mbappe gi mathangda anisuba khwaidagi goal yana chanba player ama oiba ngamki. Adubu football ki fans na hena luna lauriba adudi karino haiba som khangbiraba. Tasengna Paokhum asi World Cup trophies nate Golden Balls nate amadi babak mayambu thak ninghankiba penalty shootout adusu nate. 2022 ki World Cup loirba matungda football ki fans ngi thamoida nuaitaba amadi pukning yamna waba haiba adu oiki. Mipum khudingi wakhalda wahang amadi soidan hangnaki. Messi na football sanaba tokladra Messi na sanaba amukhana uba phanglaroitra haina. Malem gi masing yamlaba football fans singi oinadi yamna emotional oiba mikup ama oinaki. Chibon ngangnaki Qatar gi World Cup asina Messi gi aroiba World Cup nati. Messi na soidna 2026 gi World Cup su sanagani haina. Masina Messi bu nungsijaba amadi pamjaba yamlaba babak singi asani. Amaromdana Messi na asumna maki nungsijaraba fans singda pausilaki. Aina Copa America amadi World Cup trophy ani asi atenma matamda fangwa ngamle. Aina Argentina national team da matam khara world champion ama oina game khara makata na sanaba pami. Ngasidi matam sangnadagi mangjaraklaba aiki childhood dream adu mangphaunare haina. Qatar ki World Cup aduna Messi ki oinadi aroiba World Cup oikre. Hauzik fawba record oina afawa football sanaroi kaya ama maming oina palabada Pele ki last World Cup masagi chahi 18 oiki. Diego Maradona na chahi 18, Zidane na 13 amadi Brazil ki Ronaldo na chahi 13 oiki. Hauzik Messi asi masagi chahi 15 sure. Matangi 2026 Canada, Mexico amadi United States da pangthokadariba World Cup asidati Lionel Messi asi chahi 18 suragani. Maram aduna Messi gi aroiba World Cup career asi 2022 ki Qatar ki aduna oikre. Hauzik Ballon d'Or winner tarelak takraba Messi na France ki football club Paris Saint-Germain asambida PSG haiba club asida leiri. Messi na PSG club ki season asigi competition da phajaba performance kaya ama pikre. Barcelona FC ki financial problem gi maramdagi Messi ki contract renew chawba ngamkite maram aduna Messi na 2021 da PSG join tawki. Handaki season asigi matungda kayam kuina Messi na PSG da laikigani haiba adudi lakadariba matamna soidina taklagani. Sahi kya gi matungda Argentina na World Cup lawba ngamkraba asigi matungda 2nd March 2023 da Lionel Messi da gunmen kangu amana threaten torokibagi pausu media kya da phongnarakli. Messi ki hometown Rosario Argentina da hauji
Mahaki nupi Antonella Rokoji family na chalaiba Unico Cover Grocery Store gun so taragamani kapsinduna Messi da aiba chirol amada threaten torki cardboard machet amada asomna irami Messi nangu ekoina ngairi Rosario ge Mayer Jepkin na nangu karisu yengsin mangamloi mahakti truck dealer ni haina manak nakpada leramba miyoi singna uhobada bike ta miyoi anikak tongduna chenba uki thodok aduda asok apan amatadi yaukidi Rosario asi Argentina gi drug capital amasuni mapam asida drug ke karbar amadi chabaga mari lenana miyoi kya amagi punsi su lepulaitna mangi Rosario gi murder rate asi 2021 da lakh amada 18.57 oiki haiba mapam asidani football gi jadugar Messi gi hometown leirba asisu video asibu loiba fawa yengbibagi namakta mayamu thagatchari ngasigi giveaway asigi wahang asidi Messi gi nupi gi maming kari kawi haiba asini mayamna wahang asigi Paokhum oina comment oina tawsinbiramu comment mayam adudagi layok phaba ahumkha khangatcharaga giveaway asigi prize pijagani mayamna channel asibu subscribe tawsinbiduna channel asibu support tawbiyu amadi mayam gi seba tawboda pukning thawgatbiyu matang asida mayamdagi daily dose manipurna kainanaba yathangni chari